All Manipur Muslim Student Organization General Secretary Sam Javed Ahmad Kaujai Masi press conference asigi dongja balog jaraga aina issue asigi matangda wahai graph jari madudi Ketrigao dal hujo je social worker oina lairiba election suleba kani haina tawriba Nur Hasan gi kambu singna nasi amukoki amati Amukoki President SM Jalan ki yumda yamna uncivilized hoiba mawongda mahaki geng kuku kharana yamna tabada tawhaidaba ngasi tawramiba thabak sing asi ahanu makta all Manipur Muslim Student Organization ki makai digi highly condemn tawi ngasi mahangna siriba maran sing asiso khoi jaba ngamde maramdi ngasi khoini khetri bengun awa chingda laiba si da victim sing asida khoina makhoibu lan langing ba amusu leite government da side da lan langing ba amusu leite mahangna victim sing asibo victimize tawraga captive tawraga mahaki apamba mawongda press briefing conference tawanduna ngarang amuko ka madi ma ka sami nerbo organization singda Lana percaya orang pasti yang melewat kibani hanya kanjai. Hauji, aku lagi amukoki Presiden SM Jalana press briefing dah. Numit ini ki matam ki manung dah kari gumba mahakna organization singa sega wakal tamina wagi pi hebetan jasi. Ki manung dah lau dah bata argade mahakasi aku lagi Muslim community ki manung dah boycott tawani haibase oba jamna uncivilized hoiba thabuk ase matung tawbidana baso akan